ꯍꯧꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯂꯕ ꯈꯨꯜ ꯑꯃꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯄꯅ ꯄꯥꯜꯂꯝꯃꯤ꯫ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯂꯥꯏꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯂꯥꯏꯅꯤꯡꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯑꯃꯥꯏꯕꯤ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯒꯅꯤ, ꯑꯗꯨꯒ ꯂꯥꯏꯐꯥꯎ ꯆꯦꯜꯍꯟꯒꯅꯤ꯫ ꯂꯥꯏꯐꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡꯁꯨ ꯊꯥꯡꯒꯅꯤ꯫ ꯑꯃꯥꯏꯕꯤꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯗ꯭ꯔꯤꯐꯥꯎ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯗꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯂꯥꯛꯄ ꯃꯆꯥ ꯄꯤꯕ 2 ꯐꯪꯖꯒꯅꯤ ꯍꯥꯏꯅ ꯐꯥꯎꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯛꯄ ꯃꯆꯥ ꯄꯤꯕ 2 ꯐꯪꯖꯈꯤ꯫ ꯑꯁꯦꯡꯕ ꯑꯁꯨꯝꯕ ꯂꯥꯏꯐꯥꯎ ꯆꯦꯜꯂꯤ ꯍꯥꯏꯗꯅ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ, ꯂꯣꯏꯅꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯃꯆꯥ 2 ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ꯫ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯄ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯃꯆꯥꯗ ꯅꯤꯡꯊꯧꯐꯝ ꯁꯤꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯃꯒ ꯃꯈꯣꯏ 2 ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯩꯃ, ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯀꯔꯤ ꯈꯜꯂꯤꯕ? ꯀꯅꯥꯗꯅꯣ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤꯡꯂꯤꯕ? ꯏꯅꯤꯡꯊꯧ ꯅꯅꯥꯏ, ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯍꯥꯏꯕ ꯐꯝꯁꯤ ꯂꯥꯏꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯍꯥꯏꯌꯨ, ꯂꯠꯀꯅꯨ ꯂꯩꯃ, ꯑꯩꯁꯤꯅ ꯄꯨꯔꯣꯏꯕꯅꯤ꯫ ꯃꯆꯥ ꯄꯤꯕ ꯑꯍꯜꯅ ꯍꯦꯛꯇ ꯅꯤꯡꯊꯧꯐꯝ ꯄꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯈꯔ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯍꯥꯏꯕꯃꯗꯤ ꯂꯩꯔꯤꯗꯅ꯫ ꯐꯔꯦ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯁꯨ ꯍꯥꯏꯌꯨ ꯂꯩꯃ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯕ 2ꯃꯛ ꯃꯇꯤꯛ ꯂꯣꯏꯅ ꯆꯥꯏ꯫ ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯇꯥꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯆꯥ ꯑꯍꯜꯗ ꯅꯤꯡꯊꯧꯐꯝ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯇꯣꯝꯕꯁꯤꯅ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ꯫ ꯐꯔꯦꯅꯦ, ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧ, ꯌꯥꯔꯒꯗꯤ ꯏꯆꯥ 2ꯁꯤ ꯆꯥꯡꯌꯦꯡ ꯇꯧꯁꯤꯔꯥ? ꯀꯔꯝꯕ ꯆꯥꯡꯌꯦꯡ? ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯒꯤ ꯊꯧꯔꯥꯡꯕꯨ ꯂꯩꯕ꯭ꯔꯥ ꯂꯩꯃ? ꯃꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯑꯃ ꯇꯧꯕꯤꯌꯨ꯫ ꯂꯩꯃ, ꯅꯪꯒꯤ ꯏꯅꯤꯡꯊꯧ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯔꯁꯨ ꯊꯥꯗꯣꯛꯄ ꯐꯕꯅꯤ꯫ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯁꯤꯕꯨ ꯆꯠꯅꯕꯤ ꯃꯤꯡꯒꯧꯅꯤꯗꯅ꯫ ꯃꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯔꯤ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯁ, ꯁꯝ ꯑꯉꯧꯕ ꯍꯧꯔꯕ ꯀꯥꯟꯁꯤꯗ ꯑꯁꯤꯕꯨ ꯋꯥꯔꯤꯅꯤ ꯍꯥꯏꯗꯅ꯫ ꯐꯔꯦꯁꯤ ꯂꯩꯃ, ꯅꯪꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯥꯡꯌꯦꯡꯗꯣ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯉꯁꯤꯃꯛ ꯏꯃꯥ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏꯐꯥꯎ ꯍꯦꯛꯇ ꯐꯥꯎꯍꯜꯂꯁꯤ, ꯃꯗꯨꯒ ꯌꯦꯡꯂꯁꯤ ꯂꯩꯃ꯫ ꯑꯁꯨꯝꯅ ꯃꯃꯤꯡ ꯂꯩꯔꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯔꯝꯃꯤ꯫ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯡꯏ ꯑꯃꯥꯏꯕꯤꯒꯤ ꯂꯥꯏꯐꯥꯎ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯂꯥꯏꯐꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯃꯆꯥ ꯄꯤꯕ 2ꯅ ꯅꯨꯄꯤ ꯑꯃꯈꯛꯇꯃꯛ ꯂꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯕꯤꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯂꯥꯏꯐꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯂꯥꯏꯐꯥꯎ ꯑꯁꯤꯕꯨ ꯇꯥꯔꯒ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯄ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯉꯛꯄ ꯑꯣꯏꯗꯦ꯫ ꯂꯥꯏꯐꯥꯎ ꯑꯁꯤꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯃꯧ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯥ 2ꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯃꯔꯝꯁꯤꯅ ꯅꯨꯄꯤ ꯀꯅꯥꯝꯇꯅ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯛꯇꯕꯅꯤ꯫ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯦ, ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯔꯝꯅ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯊꯅ ꯂꯩꯔꯤꯕꯤ ꯂꯥꯏꯔꯕꯤ ꯂꯩꯁꯥ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯛꯄꯒꯤ ꯃꯅꯥꯏꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯨꯔꯛꯂꯤꯕ ꯅꯨꯖꯥ ꯑꯁꯤ ꯑꯆꯝꯕ ꯅꯨꯖꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯩꯃ ꯃꯤꯡꯊꯣꯜ ꯄꯤꯈꯤꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯂꯥꯏꯔ ꯂꯝꯖꯥ ꯂꯥꯡꯂꯦꯟ ꯁꯅꯥ ꯃꯍꯥꯛꯀꯤꯗꯤ ꯃꯪꯂꯥꯟ ꯑꯃꯒꯨꯝꯅ ꯊꯣꯛꯂꯤꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯃꯆꯥ 2ꯒꯤ ꯃꯤꯠꯃꯥꯡꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯕꯤ ꯂꯥꯡꯂꯦꯟꯕꯨ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯃꯒꯦ ꯁꯦꯝꯍꯜꯂꯤ꯫ ꯃꯃꯜ ꯂꯩꯕ ꯆꯔꯩ ꯅꯝꯈꯥꯡ ꯊꯣꯟꯗꯨꯅ ꯂꯩꯃ ꯑꯃꯒꯤ ꯁꯛꯇꯝꯕꯨ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯨꯗꯛꯇ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯂꯤ꯫ ꯃꯤꯁꯛ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯄꯥꯎꯖꯦꯜꯂꯤ꯫
ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯈꯨꯗꯤꯡ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯂꯣꯏꯅ ꯇꯤꯜꯂꯔꯤ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯅꯔꯤ ꯃꯁꯛ ꯃꯆꯨ ꯊꯣꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯄꯤꯕꯥꯔꯦꯜ ꯑꯅꯤꯁꯨ ꯁꯅꯥ ꯇꯥꯡꯕꯜ ꯑꯁꯣꯝꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩ ꯃꯔꯦꯝꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧꯁꯨ ꯆꯥꯎꯔꯕ ꯃꯌꯥꯏ ꯇꯥꯡꯕꯜ ꯑꯁꯤꯗ ꯃꯉꯥꯜ ꯅꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯏꯔ ꯂꯝꯖꯥ ꯂꯥꯡꯂꯦꯟ ꯁꯅꯥ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯂꯦꯡꯊꯣꯔꯛꯂꯤ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯐꯖꯕ ꯑꯁꯤꯕꯨ ꯎꯔꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯤꯕ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥ ꯑꯁꯤꯗ ꯃꯤꯠ ꯀꯨꯞꯇꯅ ꯍꯦꯛ ꯌꯦꯡꯖꯔꯝꯃꯤ ꯃꯆꯥ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄꯅ ꯍꯪꯂꯛꯏ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯁꯤꯕꯨ ꯇꯥꯔꯒ ꯃꯆꯥ ꯑꯍꯜ ꯂꯣꯌꯨꯝꯕꯅ ꯈꯨꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯏꯖꯔꯤ ꯌꯥꯅꯤꯡꯂꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯄ ꯄꯥꯈꯨꯝꯅꯤ ꯂꯥꯛꯄ ꯍꯔꯥꯎꯖꯩ ꯃꯈꯥ ꯇꯥꯅ ꯃꯆꯥ ꯑꯇꯣꯝꯕꯁꯤꯗꯃꯛ ꯍꯪꯂꯤ ꯑꯗꯣꯝꯕ ꯅꯪꯁꯨ ꯍꯥꯏꯌꯨꯗꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄꯤꯌꯨ ꯃꯆꯥ ꯑꯅꯤꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯗ ꯈꯨꯗꯛ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯂꯨꯍꯣꯡꯕꯗꯨꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯈꯨꯗꯛꯇ ꯁꯤꯟꯕ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯅ ꯁꯤꯟꯕ ꯑꯣꯏꯕꯅ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯔꯝꯃꯤ ꯂꯥꯡꯂꯦꯟ ꯁꯅꯥꯕꯨ ꯌꯣꯛꯆꯕꯤ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯁꯨꯕꯨ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯃꯁꯨ ꯂꯥꯡꯂꯦꯟ ꯁꯅꯥꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯂꯥꯛꯄ ꯃꯍꯥꯛꯅꯁꯨ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯕꯣꯛ ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯁꯪꯒꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨꯗꯤ ꯍꯟꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯤ ꯂꯥꯡꯂꯦꯟꯗꯨ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯖꯗ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯕꯥ ꯑꯍꯜ ꯂꯣꯌꯨꯝꯕ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯁꯅꯥꯗ ꯋꯥꯔꯤ ꯇꯧꯔꯔꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ ꯃꯆꯥꯏꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯑꯣꯏꯊꯣꯛꯄ ꯅꯠꯇꯦ ꯑꯣꯏꯔꯕꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯗꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯗꯧꯅꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯃꯗꯤ ꯏꯅꯥꯎꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯅꯤ ꯑꯩꯍꯥꯛ ꯈꯛꯇꯒꯤ ꯏꯄꯨꯔꯣꯏꯕ ꯑꯅꯤ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯤ ꯃꯁꯤ ꯅꯪ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯃꯁꯤꯗ ꯄꯦꯟꯗꯕ ꯇꯧꯒꯅꯨ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯅꯤꯡꯉꯤ ꯀꯔꯝꯕ ꯋꯥꯍꯪ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯑꯩꯕꯨ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯤ ꯆꯥꯡꯌꯦꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯕꯨ ꯑꯃꯨꯛ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯔꯣꯏꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ ꯁꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯂꯥꯡꯂꯦꯟ ꯁꯅꯥ ꯀꯧꯖꯩ ꯑꯣ ꯑꯗꯨꯗꯤ ꯁꯅꯥ ꯀꯧꯒꯦꯀꯣ ꯅꯪꯕꯨ ꯉꯁꯤ ꯈꯛꯇꯃꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀꯤ ꯆꯝꯖꯔꯕ ꯃꯇꯧꯅ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯊꯃꯣꯏꯕꯨ ꯈꯔ ꯃꯈꯩꯗꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯍꯪꯂꯛꯏ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤ ꯅꯪ ꯑꯩꯕꯨ ꯍꯥꯟꯅ ꯎꯈ꯭ꯔꯕ꯭ꯔꯥ ꯎꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯀꯤꯗꯕ꯭ꯔꯥ ꯅꯪ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯌꯥꯝꯕꯒ ꯃꯥꯟꯅꯗꯦ ꯃꯥꯗꯤ ꯆꯨꯝꯆꯠꯅꯤ ꯃꯉꯛꯁꯨ ꯈꯔ ꯍꯥꯏꯒꯠꯂꯤ ꯃꯀꯣꯛꯁꯨ ꯈꯔ ꯆꯥꯛꯄꯒꯨꯝ ꯇꯧ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯔꯥꯁꯤ ꯂꯩꯊꯣꯟ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯁꯛꯇꯥꯗꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯄꯥꯏꯈꯣꯝꯕ ꯁꯥꯎꯅꯤꯡꯅ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯁꯦꯡꯅ ꯈꯨꯝ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯐꯕꯗꯤ ꯐꯖꯩ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯦ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯕ ꯃꯔꯝ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯑꯩ ꯄꯥꯝꯗꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯉꯥꯎꯕ꯭ꯔꯣ ꯉꯁꯤꯇꯪ ꯊꯦꯡꯅꯔꯒ ꯀꯃꯥꯏꯅ ꯄꯥꯝꯗꯣꯏꯅꯣ ꯃꯗꯨꯗꯤ ꯀꯩꯗꯧꯉꯩ ꯑꯩꯕꯨ ꯄꯥꯝꯂꯛꯀꯅꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯗꯣꯏꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯖꯕ ꯅꯠꯇꯦ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯍꯥꯏꯔꯤꯅꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯂꯥ ꯃꯥꯅꯤ ꯃꯗꯨꯒꯤꯅꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯚꯥꯞ ꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯔ ꯌꯥꯕ ꯇꯥꯕꯅꯤ ꯌꯥꯝꯅꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯅꯪꯅ ꯀꯥꯕꯗꯤ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯈꯜꯂꯤꯕ ꯏꯄꯨꯔꯣꯏꯕꯗꯤ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ ꯀꯔꯝꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯒꯅꯤ ꯄꯦꯊ ꯅꯧꯊꯔꯛꯀꯅꯨ ꯑꯩ ꯍꯩꯅꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯅꯪꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯔꯗꯤ ꯅꯪ ꯑꯩꯁꯨ ꯑꯃꯠꯇ ꯑꯣꯏꯔꯝꯕ ꯌꯥꯏ
Masayibungo ay ngaktang pothajage yagadra. Langlen sanagi apamba matung inna paikhomba yam thuna ka adudagi thoki. Wa amata hairamde hanna phau yenglamde onthokna phaukhriba nupani. Kari karamba nupanu khanduna langlen adu ingak ngakna lehori. Asumna langlen sana numit asidagi hauna mapuroiba aniga loinana sanakono ngasigi lei maming thon phangduna matik mayai kanbi amagum leiba hauraki. Chayol khra hokri. Aduba langlen sana magi chinba lana sini hena pami mahakni hena khoidase haiba wahaisi hairakchi. Tungi punsigi da makhallurabadi mazaibungo loyumba khansira haina makhali. Maramdi mazaibungo mahakti magi da wabiba magi da khanjaba laira ina khunba khaizataba minungsi sawbagi magul ama langlen sana mahakna uba ngami. Paikhomba masu phatte haibadi natti adubu paikhombadi khankiba amadagi longandi mahakti mahong amato. Mabu amuk khalluraga ningthau pham paikraba matung mabu mirai biramgadra khana langlen du mi paisai. Masini hauzik langlen sana mana khanduna leiriba. Ningthau khanba matamdi tha ahumgi matam khaktani. Tha ani amasu haukrabani. Ningthau na thaba matam yauraklabadi paukhum ama pidabadi yaroi. Masi khallubada langlen sanado thawayamna wazarami. Nomagi numit amada Mama lay marembina mama uibema langlen sanabo mahaki nakta lao haina kaurami. Langlen su tinthada na laklami. Ima ayakpu kaubiba. Ima uibema lao changlo ima ginakta phamlo lao. Manim ginakta sangsinduna langlen sana phamtai. Lay marembina ingit piduna manakta layrambi manay kharadu kadugi wangmada thokhan khirami. Mani mamo ani da ngairaba kan asida lay marembina hanglai. Ibema nahaki wakalda karidi khani arepa leirabra. Ima hausikmakidi lepjaba ngamjadri. Kaidida matam kharadi leiridana adubu yamna munnadi khan masi laina logano. Ima aisu khanpham ama khangdri. Karisu singnaba leigan nangna pamjaba aduda khallaga loiredana. Ima aibu nungsibibadi aigi puroiba ahal asina khara henba mali. Atombadi kamdauraba mahakti sumjani akona hangi wafam mangonda leite. Madudi nangna khalibasi ai karisu khanba leijadri ma. Phare nahaki matam lawjau matam suruba kanda nahaki pakhum taragi adubu ibema nahakna pakhum ama pidrabadi nahaksu chairak phangani kawganuko napabung ningthaudi haikiba wa ngakpani wa ani suna ngangdabani. Pakhum ama pidrabadi chairak phangani haiba wahai sitaraga langlendo hena pakhati. Mi paibali singsu phaurai. Lay marembiga ngayak wari tawraba matung mahaki katamna langlendu amuk sanglakli. Mathanta wakhal mayam ama khanjai. Mayamgi mityengdade aise ningthau konda leire. Yam nungaina leire haina khalamgani. Adubu asumna charangnaba punsidi ai tasengna pamdri. Karamba punsi mahing ai isana khangsadri. Hoi ai hanagi punsi oidri. Setpa saba loina homlai. Adubu wakhalgi oiba awabadi hena masing hengalakli. Ining thongna thakiba matamdi tha amagi matam khaktamak ngaisilakli. Kari aina khumgadaba chamnabi thamoisinadi achami rainaiba haibadu leita. Machimana wanibu aigi puroibani khanna manaba mityengda yengkhre. Makhoi animak loina nungsi magi tonganba gunnaduna aiba loina sumbikhre. Kari aina hauzik tawgadaba asuk leitadana leiringai loyumudu sanglai kaurei nungsina. Sana tayi masaibu imana kawi haina tai. Hoi kawi changuri magi nakta nangi wakal bu hanglibu natra. Mani nangi pakum piramra. Imana hanglibu wahangadugi matik sabu pakum hausik ipamda leite. Sana akiba madi mi paibana maramoiraga nasagi apamba lotsingan nangna ningzabaduda khal. Nangna aigi naubu khanbada aina nangbu warogadaba leite sana. Kumpham khangde langlen tumina lei makatai loyumba. Ningthaugi pham asida ai thoina kalauba leite. Oirabasu oidrabasu akaiba haibadu leite. Masi oihauja haidan nungaidabasu ai leiru. Nangi thamoina khanjam misakto sengna dum haibda. Masaibu nangi phajarabu wahai singduna aibu mafam khangdana hehek pubagumna tawi. Nangi thamoibu sungi khanduna haikiba wahai nate. Masi aigi senglaba thamoi sigi warolni. Masaibungugi thamoidi aisu khangida munna khangi aihaksu. Karamna khangliba
ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯁꯤꯗꯤ ꯀꯔꯤꯕꯨ ꯂꯣꯠꯂꯤꯒꯦ? ꯄꯥꯎꯈꯨꯝ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯊꯝ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯍꯧꯗ ꯅꯍꯥꯛ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯁꯅꯥ꯫ ꯑꯁꯤꯒꯨꯝꯕ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯕꯨ ꯂꯥꯡꯂꯦꯟ ꯁꯅꯥ ꯃꯥꯅ ꯀꯔꯝꯅ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯂꯨꯒꯅꯤ? ꯅꯨꯄꯥ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯥꯡꯂꯦꯟ ꯊꯃꯣꯏ ꯂꯥꯏꯃꯟ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯔꯕꯅꯤ꯫ ꯂꯣꯌꯨꯝꯕ ꯈꯛ ꯅꯠꯇꯦ, ꯍꯟꯗꯛ ꯃꯔꯛꯇꯤ ꯄꯥꯏꯈꯣꯝꯕ ꯃꯥꯁꯨ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯕ ꯃꯇꯧ ꯌꯥꯝꯅ ꯎꯠꯂꯛꯏ꯫ ꯑꯃꯨꯛ ꯇꯥꯡꯅ ꯍꯥꯏꯔꯛꯄ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗꯅꯤ ꯂꯥꯡꯂꯦꯟ ꯁꯅꯥ ꯃꯥꯅ ꯄꯥꯏꯈꯣꯝꯕꯕꯨ ꯑꯃꯨꯛ ꯏꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ꯫ ꯉꯁꯤꯁꯨ ꯄꯥꯏꯈꯣꯝꯕ ꯎꯃꯪꯗ ꯆꯠꯂꯨꯏ ꯍꯥꯏꯗꯅ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯎꯍꯩ ꯈꯔ ꯍꯦꯛꯂꯛꯄ ꯃꯥꯜꯂꯤ꯫ ꯎꯍꯩꯁꯤꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯣꯏꯅꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯑꯩ ꯎꯃꯪꯗ ꯆꯠꯂꯨꯏ, ꯅꯪꯒꯤ ꯎꯍꯩ ꯍꯦꯛꯄꯤꯔꯛꯄꯅꯤ ꯁꯦ꯫ ꯎꯍꯩꯗꯣ ꯄꯤꯔꯝꯂꯒ ꯄꯥꯏꯈꯣꯝꯕ ꯃꯥꯏ ꯂꯩꯈꯤ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯁꯅꯥꯅ ꯈꯥꯝꯃꯤ꯫ ꯅꯪꯅ ꯏꯟꯗ꯭ꯔꯕꯗꯤ ꯑꯩ ꯆꯥꯔꯣꯏ꯫ ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯆꯥꯅꯕꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯅꯪꯒꯤ ꯎꯍꯩ ꯍꯦꯛꯄꯤꯔꯛꯏꯁꯤ ꯎꯗꯕ꯭ꯔꯥ? ꯄꯤꯖꯅꯤꯡꯂꯕꯗꯤ ꯏꯟꯕꯤꯌꯨ, ꯃꯁꯨꯡ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ꯫ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕꯅꯤ, ꯀꯔꯤ ꯇꯧꯔꯛꯏ ꯌꯦꯡꯕꯅꯤ, ꯇꯊꯤ ꯉꯥꯡꯖꯩꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯄꯥꯏꯈꯣꯝꯕꯗꯨ ꯆꯪꯂꯛꯏ꯫ ꯎꯍꯩ ꯐꯖꯕ ꯑꯃ ꯂꯧꯈꯠꯇꯨꯅ ꯂꯥꯡꯂꯦꯟ ꯁꯅꯥ ꯃꯉꯣꯟꯗ ꯏꯟꯕꯤꯔꯛꯏ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯑꯣꯏꯁꯤꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯆꯃꯝꯅꯔꯦ꯫ ꯂꯥꯡꯂꯦꯟꯗꯨ ꯀꯪꯉꯥꯎꯅꯔꯦ, ꯇꯁꯦꯡꯅ ꯈꯟꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯏꯇꯞ ꯇꯞꯅ ꯂꯥꯡꯂꯦꯟꯅ ꯄꯥꯏꯈꯣꯝꯕꯗ ꯍꯪꯖꯩ, ꯅꯍꯥꯛ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤꯕꯨ ꯄꯥꯝꯕ꯭ꯔꯥ? ꯄꯥꯝꯃꯤ, ꯃꯗꯨ ꯄꯥꯝꯕꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯤꯕ꯫ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯅꯤꯡꯊꯧꯐꯝ ꯀꯥꯍꯜꯂꯕ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯍꯩꯅ ꯁꯤꯡꯅ ꯉꯥꯡꯂꯛꯄ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯂꯥꯡꯂꯦꯟꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯈꯤꯕ ꯃꯇꯝꯅ ꯅꯛꯁꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯂꯣꯏꯅꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯂꯩꯃ, ꯅꯃꯧꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯔ ꯐꯪꯕ꯭ꯔꯥ? ꯀꯝꯗꯧꯏ? ꯅꯃꯧꯁꯦ ꯑꯇꯣꯟꯕ ꯏꯃꯨꯡꯗ ꯄꯣꯛꯂꯕꯁꯨ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ꯫ ꯑꯩꯅ ꯐꯅ ꯊꯤꯗꯣꯛꯂꯕꯁꯨ ꯃꯍꯥꯛꯅ ꯈꯟꯕ ꯋꯥꯈꯜ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗꯦ꯫ ꯏꯃꯧꯅꯦ ꯍꯥꯏꯗꯅ ꯄꯪꯊꯥ ꯊꯥꯒꯠꯄꯁꯨ ꯅꯠꯇꯦ꯫ ꯅꯃꯧꯁꯦ ꯆꯠꯅ ꯂꯣꯟꯆꯠ ꯌꯥꯝꯅ ꯈꯪꯉꯤꯅꯤ ꯂꯩꯃ꯫ ꯑꯗꯨꯕꯨꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯂꯩꯃ, ꯃꯆꯥ ꯂꯩꯁꯥꯕꯤ ꯋꯥꯔꯛꯅꯕꯗ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨꯕꯨ ꯌꯧꯔꯕ꯭ꯔꯥ? ꯉꯁꯤꯒ ꯊꯥꯅ ꯆꯌꯣꯜ 2ꯒꯤ ꯃꯇꯝꯗꯤ ꯂꯩꯔꯤ꯫ ꯏꯁ, ꯀꯨꯏꯗ꯭ꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯏꯃꯧꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩꯗꯤ ꯉꯁꯤꯕꯨ ꯇꯥꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯏꯃꯧꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯍꯦꯔ ꯂꯩꯃ, ꯑꯁꯨꯛ ꯂꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯀꯔꯤ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯆꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤꯅ ꯃꯍꯥꯛꯄු ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯗꯨ ꯀꯥꯟꯅꯗꯕ ꯋꯥꯔꯤꯅꯤ ꯂꯩꯃ, ꯃꯗꯨ ꯂꯥꯞꯅ ꯊꯝꯈꯤꯁꯤ꯫ ꯈꯪꯗꯦ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯖꯩ꯫ ꯀꯔꯤ ꯀꯔꯥ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯏꯍꯦ, ꯂꯩꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯋꯣꯏꯕ ꯍꯥꯏꯖꯕꯅꯤ, ꯍꯌꯦꯡꯅꯦ ꯑꯩꯒꯤ ꯆꯤꯡꯊꯛꯇ ꯇꯥꯖꯁꯅꯤ꯫ ꯅꯨꯄꯤ ꯋꯥꯁꯨ ꯈꯔꯗꯤ ꯂꯧꯕꯤꯕ ꯐꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯁꯨ ꯈꯪꯖꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯄ ꯂꯣꯏꯅꯕꯤ ꯑꯁꯤꯒꯤ ꯋꯥꯍꯩꯗ ꯅꯤꯡꯊꯧ ꯂꯥꯛꯄꯁꯨ ꯋꯥꯈꯜ ꯇꯧꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯃꯛꯄꯨ ꯊꯣꯏꯅ ꯈꯟꯖꯤꯟꯕꯗꯤ ꯇꯧꯔꯨꯗ꯭ꯔꯦ, ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯕꯣꯛ ꯏꯕꯦꯝꯃꯅ ꯃꯁꯨ ꯂꯥꯡꯂꯦꯟꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯨ ꯃꯕꯦꯜ ꯈꯛꯇꯃꯛ ꯂꯩꯖꯕ ꯏꯃꯨꯡꯅꯤ꯫ ꯃꯕꯣꯛ ꯑꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯔꯒ ꯀꯔꯝꯅ ꯌꯥꯗꯕ ꯉꯝꯂꯣꯏ? ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯑꯌꯥꯕ ꯄꯤꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯀꯣꯜ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯅ ꯂꯩꯔꯕ ꯃꯔꯝꯅ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯆꯥꯛꯀꯧꯕ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅꯗꯤ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯄꯥꯝꯗ ꯄꯨꯖꯅꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯧꯔꯥꯡ ꯇꯧꯍꯜꯂꯤ꯫ ꯑꯅꯧꯕ ꯆꯔꯩ ꯅꯝꯈꯥꯡ ꯊꯣꯟꯗꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯆꯠꯂꯨ ꯍꯥꯏꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯁꯅꯥ ꯃꯥꯅ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯃꯄꯨꯔꯣꯏꯕ ꯑꯅꯤ ꯑꯁꯤꯅꯁꯨ ꯂꯥꯡꯂꯦꯟꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯤꯕꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯅꯁꯨ ꯑꯄꯦꯟꯕ ꯑꯣꯏꯖꯔꯝꯃꯤ꯫ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯃꯃꯧ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯁꯅꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯃꯀꯦ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯗꯣ꯫ ꯍꯪꯂꯛꯏ ꯂꯥꯛꯄ ꯃꯥꯅꯁꯨ ꯌꯥꯝꯅ ꯇꯞꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯄꯥ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯅꯤꯅꯤ꯫ ꯂꯣꯏꯅꯅ ꯅꯪꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯌꯨꯝꯗ ꯆꯠꯆꯕꯅꯤ꯫ ꯍꯣꯏ ꯃꯥꯅꯤ, ꯑꯍꯥꯟꯕ ꯆꯠꯆꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏ, ꯀꯔꯝꯕ ꯅꯄꯨꯔꯣꯏꯕꯒ ꯆꯠꯃꯤꯟꯅꯒꯅꯤ?
ꯙꯛ ꯂꯥꯎꯅ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯄ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯏꯉꯥꯎ ꯉꯥꯎꯏ, ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯈꯥ ꯇꯥꯏ ꯂꯥꯛꯄꯁꯨ ꯀꯣꯏꯒꯗꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯦꯛꯇ ꯍꯥꯏ, ꯏꯅꯤꯡꯊꯧ, ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯨꯝꯅꯃꯛ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀ ꯂꯣꯏꯅꯗꯨꯅ ꯅꯃꯧ ꯆꯠꯆꯔꯨꯒꯦ꯫ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯄ ꯄꯥꯈꯨꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯄꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯃꯃꯧꯒꯤ ꯑꯄꯥꯝꯕꯁꯤꯗ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯥꯛꯄ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯕꯤ ꯂꯥꯡꯂꯦꯟ ꯁꯅꯥꯕꯨ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔ ꯁꯪꯒꯥꯏ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯆꯝꯅ ꯄꯨꯔꯛꯄ ꯅꯠꯇꯦ, ꯁꯅꯥꯗꯣ ꯂꯥꯏꯇꯣꯡꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡ ꯂꯦꯞꯂꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯂꯥꯡꯂꯦꯟ ꯁꯅꯥ ꯃꯥꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯅꯤꯕꯨꯁꯨ ꯆꯥꯛ ꯆꯥꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯔꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯁꯅꯥꯕു ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯅꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯥꯕꯣꯝ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯃꯨꯛ ꯂꯥꯛꯆꯕꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯃꯕꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯕꯣꯛ, ꯑꯩ ꯂꯩꯇꯕꯁꯦ ꯍꯤꯌꯥꯡ ꯍꯥꯡꯂꯝꯒꯅꯤꯀꯣ? ꯑꯕꯣꯛ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯕꯣꯛ ꯅꯪ ꯀꯞꯄ꯭ꯔꯥ? ꯍꯥꯏ, ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯀꯞꯇꯧꯔꯤꯅꯣ? ꯏꯁꯨꯅꯅꯦ ꯃꯐꯝ ꯈꯪꯅ ꯂꯩꯈꯤꯕꯁꯤ ꯅꯕꯣꯛ ꯑꯩꯒꯤꯗꯤ ꯑꯄꯥꯝꯕꯅꯤ, ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯔꯤꯕꯅꯤꯅꯦ꯫ ꯑꯕꯣꯛ, ꯑꯕꯣꯛꯀꯤ ꯁꯦꯕ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ, ꯅꯁꯨꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯕꯣꯛ꯫ ꯏꯍꯦ, ꯀꯔꯤꯒꯤ ꯅꯪꯅ ꯍꯦꯟꯅ ꯈꯜꯂꯤꯕꯅꯣ ꯑꯗꯨꯕꯣ? ꯑꯗꯣ ꯑꯕꯣꯛ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ? ꯉꯥ ꯊꯣꯡꯉꯦ, ꯌꯥꯝꯅ ꯍꯥꯎꯕ ꯉꯥꯅꯤ꯫ ꯏꯁꯨ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯍꯥꯎꯅ ꯊꯣꯡꯂꯤꯕꯅꯤ꯫ ꯑꯕꯣꯛ, ꯌꯦꯂꯥꯡ ꯊꯣꯡꯕꯗꯤ ꯌꯥꯎꯗꯕ꯭ꯔꯣ? ꯀꯔꯤ ꯌꯥꯎꯗꯅꯤ, ꯏꯁꯨꯅ ꯄꯥꯝꯖꯕ ꯃꯊꯦꯜꯕꯣ꯫ ꯑꯁ, ꯌꯥꯝ ꯍꯥꯎꯗꯧꯔꯦ ꯑꯗꯨꯗꯤ꯫ ꯉꯥꯏꯈꯣ, ꯑꯕꯣꯛ ꯋꯥ ꯍꯪꯒꯦ꯫ ꯍꯪꯉꯣ ꯑꯕꯣꯛ꯫ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯒꯦ? ꯅꯤꯡꯊꯧꯅ ꯊꯥꯈꯤꯕ ꯃꯇꯝꯗꯨꯗꯤ ꯁꯨꯔꯛꯂꯅꯤ꯫ ꯈꯪꯗꯦꯕ, ꯑꯩꯁꯨ ꯀꯟꯅ ꯈꯜꯂꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯤꯕ? ꯑꯁꯦꯡꯕꯅꯦꯕꯣ, ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯩ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ, ꯑꯩꯕꯨ ꯂꯨꯅꯁꯨ ꯇꯧꯕꯤ꯫ ꯑꯩ ꯈꯟꯗꯣꯛꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯅꯪꯕꯨꯅ ꯈꯜꯂꯨꯀꯣ ꯏꯕꯦꯝꯃ꯫ ꯑꯕꯣꯛ, ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯃꯥꯏꯊꯤꯔꯒ ꯂꯩꯍꯧꯏ꯫ ꯏꯁ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯋꯥꯁꯤ ꯂꯨꯔꯦꯗ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗꯦ꯫ ꯉꯁꯤ ꯂꯥꯛꯀꯅꯤ, ꯍꯌꯦꯡ ꯑꯣꯏꯔꯛꯀꯅꯤ, ꯖꯔ ꯖꯔ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯃꯃꯧ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯁꯅꯥꯗ ꯄꯥꯈꯨꯝ ꯑꯃꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯅ ꯊꯥꯈꯤꯕ ꯃꯇꯝ꯫ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯃꯈꯜ ꯁꯨꯅ ꯇꯤꯜꯂꯔꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯈꯨꯟꯖꯥ ꯃꯈꯩꯁꯨ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯄꯥꯈꯨꯝꯕꯨ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯤꯜꯂꯔꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯎ ꯆꯦꯟꯈꯤꯕ ꯃꯔꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛ ꯏꯕꯦꯝꯃꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯧꯔꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯍꯜ ꯂꯣꯌꯨꯝꯕꯗꯨ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯅꯥ, ꯇꯥꯏ꯫ ꯀꯔꯤ ꯈꯜꯂꯤꯅꯣ? ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯆꯤꯡꯅꯕ ꯂꯩꯒꯅꯨ, ꯊꯃꯣꯏꯗ ꯈꯟꯖꯔꯤꯕꯗꯨꯃꯛ ꯍꯥꯏꯌꯨ꯫ ꯑꯩ ꯍꯣꯠꯅꯒꯦ ꯁꯅꯥ꯫ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯕꯗꯨꯅꯤ, ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯦ ꯑꯩ ꯀꯜꯂꯛꯇꯦ, ꯑꯩ ꯈꯣꯏꯗꯥꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯀꯔꯤ ꯀꯔꯝꯕ ꯆꯤꯡꯅꯕ? ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯪ ꯑꯩꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯁꯤꯀꯣ ꯁꯅꯥ, ꯌꯥꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧ ꯀꯣꯜ ꯑꯁꯤꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯅ ꯑꯗꯨꯛ ꯇꯣꯟꯊꯕ ꯋꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯄꯁꯤꯗ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯂꯩꯔꯝꯗꯦ, ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯌꯥꯝꯅ ꯐꯪꯗꯕ ꯃꯔꯝꯅ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯂꯣꯌꯨꯝꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯥꯏꯈꯣꯝꯕꯁꯨ ꯂꯦꯡꯁꯤꯜꯂꯛꯂꯦ꯫ ꯂꯣꯏꯅꯕꯤ ꯂꯥꯡꯂꯦꯟ ꯁꯅꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯍꯪꯖꯔꯛꯏ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯂꯥꯡꯂꯦꯟ, ꯅꯍꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯂꯣꯏꯖꯔꯦ꯫ ꯃꯤꯄꯥꯏꯕ ꯄꯣꯛꯀꯅꯨ, ꯅꯪꯒꯤꯗꯃꯛ ꯅꯄꯨꯔꯣꯏꯕ ꯑꯅꯤꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯤꯗꯨꯅ꯫ ꯋꯥꯍꯩꯗꯨꯅ ꯆꯩꯅꯥꯅꯤ, ꯑꯆꯧꯕ ꯆꯩꯅꯥ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ꯫ ꯂꯥꯡꯂꯦꯟ, ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯑꯉꯛꯄꯅꯤ, ꯌꯥꯝꯅ ꯉꯛꯏꯀꯣ꯫ ꯈꯜꯂꯨꯗꯕ ꯀꯌꯥꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ, ꯑꯉꯛꯄꯅꯤ ꯄꯨꯟꯁꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯣ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯉꯁꯤꯗꯤ꯫ ꯂꯥꯡꯂꯦꯟ, ꯑꯩꯅ ꯃꯇꯝ ꯑꯃꯗ ꯄꯥꯝꯖꯕꯗꯤ ꯅꯤꯡꯊꯧꯐꯝ ꯑꯁꯤꯗꯕꯨꯅꯤ, ꯑꯇꯩ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤꯗꯒꯤꯁꯨ ꯅꯪꯅ ꯍꯦꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ꯫ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤꯕꯨ ꯀꯜꯂꯛꯄ ꯐꯥꯎꯔꯨꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯕꯗꯤ ꯐꯥꯒꯤ ꯌꯥꯔꯝꯗ꯭ꯔꯤ, ꯅꯨꯡꯁꯤꯕꯗ ꯁꯥꯁꯤꯟꯅꯕ ꯌꯥꯔꯝꯗ꯭ꯔꯤ꯫
Langlen karisu khumdi mapira chenduna mahak mapuroibada yengdi. Loinabi Langlen gi pirang taithokpiduna haijara ipai khomasu. Langlen nang kapkan. Ai nungaite. Langlen nang ai gi mangda kapkano. Asumna huzikti Langlen Sanabu miyamgi mamangda kauthoklami. Matang matam sari khanna ningthaugi wahang hauraklammi. Imau ibema Langlen Sana. Hairo ngasidi nahaki apam. Karisu singnadana thamoi sengna haijaro. Napuroiba nigi marakta nahaki thamoi tuna hena lachariba sibu kanano. Minamba leitana hayudu Langlen. Langlen karisu khumde mamaidu humang kangbu makai masapumba thak niktuna mayamang asida leplari. Langlen Sanagi mataw asida mapuroiba anidu pakhatli. Kari hairakadagi khanna mipaibasu phaunari. Phana kuina laira phau pakhum amata phanglaktabasida ningthau lakpadu khara saurapna. Kaidore hौजिक फाउ पाखुम पीद्रबदी निंगथौगी सैराक फंगब तारे खन्ना ममा लई मरेंबी नसु हाइरे बेमा कीगनुने थमोइदे लेजबदु हायुने खनब याब खल्लब मतुंग लांगलेना असुम हाइरे मखोय अनिमक अहिगी पुरैब गाक्तनी अहिगी फमद खेनबमत लेते अमा खक्तमक खंदोकप ngamलोइदौरी अमना हेंदी अमना तादे अहिदी लोइनबी इपुरोइब अनिगी निंगथौ लाकपदो ब्रंगलाउन हेक्ता साउगली हाइना किबु वा ngakte haiduna Langlenbu chairak pinaba thaurang lakli ningthaugi yathang ngaktabagi dandi oina chahi ama umangda leigadabani haina ningthau lakpana yathang tautharami matang sida mapuroiba anisu Langlengi maikaida leiduna makoisu umangda satkani hairaklammi mai hauna sauraba lakpana masamamo ahumbu kudak asida umangda thagadabani hairi manjunaraba pijol amumam setuna chakniba amagi saklonda Mapuroiba aniga loinana Langlendu umangda sahi ama lenabagidamak mahak semsaba loikri. Chalamdagi mikup aduda Langlena wahai amadi hairami. Nupasingna nupi kaya lolabasu. Asigum awaba amukta thokidri. Tabasu tadri, thengnabasu thengnachi. Adubu nupi ay khagtana ipuroiba ani phangsabadi. Malem asigi awawa potlong kaya ithakta thangat piri. Maramasina aigi nungsireba isi inaw pumnama nupa ni lonbigi khalu kaidongnungda nungaiba ngamloi Langlen Sana ayhaki thodok asina areba ohelasi thangjilubu khongthang aidi satlagi uhai sahatuna leluragi ipuroiba aniga loinana aidi satledo lehroko aigi nungsiraba khunjasi